Naga taruk fakhibagi case Manipur lengana NIA da sinnarak palitri. June 9 gi hearing da lengana local liba thabak sing CS na khangalakadabani High Court. Kangpokpi district ki lairon by fate Naga misam taruk May tarag humdi fakhraga ngasi phaw thiba khangdana leiribasigi matangda lengana local liba thabak kudingmak lakliba June 9 na pangthokadoriba case asigi hearing da pikhalaknaba High Court of Manipur na state asigi chief secretary da khankri Chief Justice MS Sundaramani Justice Andem Bimol Singhagi Division Bench Amana Hiramasiga Mari Lainava Public Interest Litigation PIL Amagi hearing Satrapamatunda action taken report Pikalnava Khan Kibani Mashida Sunatan Manipur Langana case asi NIA Sinare Haikrakasu Hausu Pobu in a Siro Lamata Pirak Palati Haina Deputy Solicitor General of Indiana Country Naga Lawyers Association Manipur gi President P. Mark Kapai na file torak petition na tuda advocate di judicial riyang may na petitioner ki may kay dalekhi High Court na hearing sa traba matungda paumising go una pada advocate judicial riyang may na hay nagamisam tarufa ki pagi matana mapung fa action taken report ama pikhalak na ba Manipur lenga ki chief secretary da court na hiyatang pikri Sayol kaya marum thiba khangan lairaklaba naga misam taruk ki laifam khangan binaba PIL adu fine tokipani me tarag humdoi gi matung tarak pada phajin khraba miyoi taruk adu hinglibra natragna sikrabra haiba kanamata na khangmangam dana leiri maramaduna phajin khraba miyoi sing adu gi sabsaba langla langjin khangan binaba High Court of Manipur da PIL file tokipani advocate Julius Riangmai na makatana hai nagamisam taru fazun kibagi case asi National Investigation Agency NIA sinari haina mamang state lengana lakthokrabasu Deputy Solicitor General of India na di hiramasiga mari lenana NIA da wap mamata khangalakpa leiti haina phongdukhi Deputy Solicitor na pikiba warol adu High Court mayek singna record tawduna lairi case asigi matung tarakpa hearing June 9 sa thanaba matam lepkhri court file torakiba petition adu ki matung ina May taraga doida nagamisam tarukna konsakul beles luhung bagi thoramama yaururaga halakpada sarpaimena police station ki manung sana leiba lairon by foida khunja khran lambida khamlakhi phajin khraba mioi singadu Mahindra Thar amada haplaga community hall ama tamna pukhi mathangi ayukta khumliba mamit adu lakthokpa matamda inak nak na laimakong army headquarter uba phangki makoi bu phajiliba mioi singadu gi marakta laimakong police outpost ta posting taba thangmi len koba lairon by village ki mioi ama yoroma thenaki puna mioi taragani pan phabagi manungda nupi sing khandok laga lenga ki school amada matam khra thamki ngak leiraga amuba masugi fizol setpa kulai paiba kangbu ama laklaga nupi singadu mamit khumjin khi amasu gari amada haplaga mapam amada pukhi nongalaga police ki team ama laklaga makoi bulai makong police station da puraba matung da laimakong army hospital da medical examination tawraga thadorakhibani pali UKNA ahum fare suspension of operation taunabada yaudaba UKNA gi army ship ki Churachandpur leba yumda ngarang numidang athingura Assam Rifles ki kangbuno operation sathabada lup asigi miyoi ahum fare hedi faraba miyoi ahum adu thadora kadabani haiduna masing yamlaba Kuki gi nupi nufasung police station na thamjinduna protest tokre AR na fare hariba makoi ahum adu gi maming matha amasum kari phampai gi haiba haujuk phauba takthokpa leitri Kuki da Mateng pangano Inpui liangmai rongmai amasum jeme furuki miyoi Kuki furuki miyoi na mateng panglamba thoknabadi yekna bu oina lawgani haina working committee JTC Manipur na thadorakpa chirol amana phongdorakli chirol asina hauji Manipur da oiriba phibam asi yenglaga Kuki da Mateng pangmasung nagagi mayokta leibani lawgani hairiba miyoi adu gi mathakta JTC Manipur na matik saba thabuk lokhotkani hari Drug Paba Satpada Commando gi Halbidar ama thangna thinduna hatkri miad aduna mapung oina sienaba police na fari Myanmar da mayai kaba drug ki wathok asi karimata handhabadauna tawri haibigi asangba khudam ama oina drug paba sakiba Thoubal district da mathok taba police commando gi Halbidar ama makoina pharakpa miwe mana thangna thinduna hatlamlaga sengkri Tabadi amna nungaitaba thaudo duk ngarang numidang pung 9:40 tarakpa duai Thoubal police station ki manungsan ba Thoubal moijing khangabo laingoi sing thokibani police commando gi Halbidar thangna thinduna halambaduda mapung oina senai hairiba miyedu Thoubal district police na fari police ta gi phangba pauna hai oi thangba thabak ta thangna thilamadi gi shiraba police personnel adugi maming Khoiram Suresh Kuntraga mapan kawi ma Yeripok Laimanai digi laikhidraba case iboso amagi masana pani
Police na pharabi accused adugi maming MD Nawi se kunga threat apokpigi ming MD Tamirjuni mahak lilong language indagini paus na makatanai Fizam setwa Thobal District Police Commando gi team amana Thobal laisang them lomdagi tanaraglaga pharaba tungda atopa miwe ama amamuk phana nabagi damak Thobal moizing khangbo language area da sanglakibani makhoi mayai ka chinja ka madi lainana pharaga porakpani mafam adura civil dress ta satliba police commando gi miwe ohunga ningai sangdana bagi thawdo ma tholaki tanja aduda gari adura yoramba haijrang ama lakthoklaga suresh ki mathabak ta thilamlaga makhoi ani nan thoktuna sen kibani police ta gi nan thoktuna sen kibesing ado housingna pharaba MD Nawi phabangam driba moizing maibam laikai di MD Salman si kuntragani thu apokpa Alauddin kawi heri Home Minister Amit Shah na mayai tangba lauduna Shillongda NEC gi plenary session hautokri Union Home Minister Amit Shah na mayai tangba lauduna Meghalaya gi konung Shillongda North Eastern Council NEC gi humdrago humdoi plenary session hautokri awang bathaki mifam adura awang nongpok state nipon gi minister governor amadi senior officials sing saruyaki Shillongi State Convention Center da pangtokiba plenary session aduda khanakiba marueba wafam singdi awang nongpok lamdam sakot hanbaga loinana lambi thongi phibam phagat hanba tourism sector sakot hanba amasum state singi marakta mating pangnaduna power amadi education gi phibam phagat hanabagi wafam yauri Manipur Assam Meghalaya Arunachal Pradesh, Nagaland, Mizoram, Tripura, amadi Sikkim gi minister amasum governor sing sarugya aduna pangtokiba mifam aduna awang nongpok lamdam da hausik paikhatliba semgat sagatpagi thabak thoram sing kumna khannainaki mifam asida lawba warep gi matungina awang nongpok lamdam da thengnariba khudong sadaba sing kokhananabagi panamda sakot thorang kya lakhotkani hari mifam aduna Manipur gi governor Ajay Kumar Bala amasum chief minister Yumnam Khemsan sarugyari khongsen asida CM na Union Home Minister toukhre na unarab yai haina panari Laingak na Kuki militants military crackdown tawgadabani maira paibi coordinating committee on Manipur integrity kokomi gi miyang makhada Imphal East ki taret khul maira paibi kaibi kumuda women's welfare association khongman tangkul sanaulong sanung apunba maira paibi lupsing sinduna ngasi kaibi lamlong ahum phangbada miyam gi asob wakat khongjang satakri Wakat khongjang adura saruk yakhiba singna hai Manipur lengak na lamhenba Kuki narco militant singi mathakta military crackdown sathadriba makai state asida ingta pa hanjilak lo haki wakat mipam aduda yalomi sing muthanaba India gi police kudakta lepu census tawdringai athubada NRC update tawgadabani haibana singba miyamna khulaw kya lawki miyam gi mifam duda kaibi taret khul gi akoi bida lebi tungwan tungwan ba full khanglu kya saruk yakhi loinana kokomi gi maikai digi naurem Mahendra amasu Joyce na singmana wangang loi oina saruk yaki wangang loi singna so hauzik laipa ki luraba phiba masida furu kanglu puna mangna punsina duna thengna mina na ba phungtona ki Myanmar gi refugee kya leptana sanglak pana state ta asoba pulum oire Mizoram chief minister Myanmar gi refugee kya leptana sangsilak padi state ta asoba pulum ama oire haina Mizoram gi chief minister Laldu Homana phongtokri yomlo nariba Myanmar hauzik oiriba phiba masina maram oiraga matung tarak pada su refugee kya sanglak pa haina bangna makhata na phongtoki Myanmar gi geopolitical condition maram oiraga masing yamlaba refugee sing Mizoram lomda sangsilak pani haina palladuna bangna hai ahan bada refugee singi laifam chafam piram labasu nongmagi miyoi kya leptana sangsilakpana laifam chafam pibangam dabdagi phibam lakli Myanmar ga tainana leiriba Mizoram da hausi refugee lising kaya marum sangjafam piduna leiribani political gi sarangna phibam tholakpaga loinana Myanmar gi mafam leptana khut thoknarakpadigi refugee singa du ngamkhai lanthoklaga Mizoram na sangjafam lorakhibani Khudong sadaba kya mayoknarabasu Mizoram lengana Myanmar gi sangsilakni ba miyoi singa du gi laifam chafam piduna lakhi matam sangna mating pangma ngamdabagi phibam lakpana center digi hiramasiga mari lainana mating pangbina ba Mizoram lengana haijabrekri ngamkhai paring de sambal khadabana refugee singa du irai laina Mizoram sanglakpa ngamlibani haikenasu pausta makhatari India amasung Myanmar leibak anina paikhatliba kilometer lising amaga samri sangba trilateral highway sembagi thabak thujinbada yanakri Thailand da phongba The Nations na publish tawkiba report amagi matung ina Myanmar gi president Min Aung Hlaing na India khongsat ka mari lainana Prime Minister Narendra Modi ga New Delhi da unaduna wari sanakhiba ga loinana laiba ani asina hauzik paikhaliba India Myanmar Thailand trilateral highway sangba sagatpagi thabak sing thujil hananabagi laiba ani na yanaba purakre hari Myanmar gi president Min Aung Hlaing amasum Prime Minister Narendra Modi yauna
यानब पुरखिब वाफमसिंगी Manung kilometer listing amaga samri sangma laiba sigi awang nongpok lamdamda Myanmar phawraga Thailand yogadoriba lambi asi cross border threat sakot hananaba panamda thambaga loinana South East Asia gi khwaidigi maruoiba land route oigadoriba project asi Myanmar political gi laitaba amasum security gi khudong sabat kaya leibana matam sangna panthaduna lakpa du loisinduna semga sagatpa haunaba warep laukipani hari Packet Kadoriba Tabas Hiena Tuzunabagidama Leva Anigi Marak Yanakivani Myanmargi President Ming Aung Laingi India Kongserasi Sayesigi April Tada Pang to Kiba Mikalda Mai Paklava Matung Ihan Hanmoina Mapa Lebak Satpa Kongsani Indiagi Foreign Secretary Bikram Misra na Fungtorapagi Matungina Leva Anigi Marak kilometer listing amaga Samri Sang India Myanmar Thailand Yogadava Lambi Atien Bamatam Gimanung Semga Sagatpagi Tabak Haunaba Yanakri Project Manipur Muslim Awang no Poki states in Myanmar Power Thailand Yogu Yagadoribani Masiga Southeast Asia gi Kangpala Satuna Lalon Itik to the Khudong Saram the Singado Ohalagani Myanmar political gi Laita the Bama the security gi Khudong Sada Larambadu Tabasi Tatra Larambadu Kohana Bikita Maklavanigi Marak the political Gwari Sanaduna Yanaba Purakibani Haina Fundurakli Yeripok Thongkhongda auto driver matam thina furaga hondok lamli Thabal district ki manung sanba Yeripok Thongkhongda ngaseyu angan bapung ohunga minute tararam taba matamda masakangda ba miyoi kharana auto rickshaw driver matam thina furaga hondok lambadigi Jenims da lekan akre hari lekan nariba miyoi dugi maming MD Safir Allies Safiruddin Singamayum sa yangkai apokpa MD kasinkawi Khudong da mamang lekai de gini hari pausina hai soklava MD Safir Yeripok lai manai Thongkhong da soklaga tadru leramba du marak nakpada leramba miyoi singna thiengnarakpadigi hospital pukhatna lekat akhibani ma auto odu da manama singpuraga khurambal kaithil da pot yonanaba mayumdagi tholakpara khudong thiba thawdor thokibani hausik phawbi oinadi mak pukanana kari maram gi tamak furam libano habigi sapsaba maram khangmamdri thawdo odugi matana sienaba miyoi sing masak khangdokna ba amadi phanaba police na thabak lokhat paw khriari TSA na Manipur gi DGP bu taram na opaga loina state asida active oina operate tawriba terrorism singi mathakta action lokhatlu haina taksingkhri Manipur gi Director General of Police DGP oina thaupu ba horaba Mukesh Singha IPS bu taram na opaga loina na thadau student association TSA na terrorist singna violence oiba thawdok sing thowanduna Manipur state asida matam sana santi amasum tangdo laitaba lehendribasi Asi state asida active oina operate tawriba terrorism singi mathakta khudakti action lokhat piu haina taksingkhri hari TSA gi sirol amada mamang tha me tarago humduida Kangpokpi district Kotlen amasum Kotjim khul ani gi marakta terrorist singna ambush tawduna thadau search lusing ba ahom yauna driver ama hatkhiba miyoi mangana asu opanangan kiba thawdu odu gi matung tarakpada Manipur state asida law and order breakdown torakpa intelligence collapse oirakpa amadi police ki intelligence sing failure oiduna leide hari Siol asina makha taraduna hai association asina mamang digi hauna hana leramba DGP edu sindopinaba government da haijaraga lakhi amaromda anabu DGP ama state asiki oina hablakhiba asi association asiki dabi singi marak dabi ama phangan mani haina lawboga loinana asiguma state asiki yamna luraba tanpham asida state ama sum central government la kholakliba khongthang asida thagatba phungtorakli TSA na Manipur gi anabu DGP asina miyamna pamliba law and order gi mari lainaba thabak sing ningthina professionalism constitutional governance rule of law interagency coordination manung mapan naidana terrorism gi thong sing satharibi sing gi mayokta akan me action soidana lokhalakani haib gi asasing thamli hari makata na TSA na Kolen amasung Kotjim da thokiba terrorist ambush ki case ase national investigative agency NIA da transfer tawduna thagdo odu gi marik sumba sing khangdoktuna terrorist gi mathakta akan me action lokhanaba honabiu haina appeal tawri AIMS की मैके दिगी लाइफ फ्राक पर मखा लेकाई प्राइमरी स्कूल थमला की वाफम युमफम याउदबनी प्रिंसिपल AIMS की मैके दिगी हुआंगोई केंद्र की मनुंग से नलेबा लाइफ फ्राक पर मखा लेकाई प्राइमरी स्कूल थमला की वाफम सिंगर युमफम याउदबनी हैना स्कूल असगी प्रिंसिपल इंचार्ज Wairok Suzakantan Fongtokri Hiramasiga Madi Lainana ngasi school asida pangthokiba pawgi miphamamada principal in charge asina makhatana haikibada school asida primary oibana ayuk pung 9 ga makhaidagi class horaga taraga makhaida class loiraba matung angang singadu midday meal pizza loiraga suti thawara maram oiraga angang AIMS ki ngarang AIMS ki thomi sing ayuk pung 12 duwaida school adu yorakpana angang singna thengna khibani
ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯀꯦꯖꯨꯋꯦꯜ ꯂꯤꯞ ꯂꯧꯈꯤꯕ, ꯑꯣꯖꯥ ꯑꯃꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕ, ꯑꯃꯅ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯊꯣꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯃꯇꯝꯗꯒꯤ ꯈꯔ ꯉꯟꯅ ꯂꯥꯛꯈꯤꯕ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯦꯗꯃꯥꯁꯇꯔ ꯃꯁꯥꯃꯛꯁꯨ ZEO ꯑꯣꯐꯤꯁꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯇ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯐꯝ ꯃꯐꯝ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯐꯦꯟꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯕꯣꯇꯜꯁꯤꯡ ꯃꯐꯝꯁꯤꯗ ꯂꯪꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯅ ꯋꯥꯡꯒꯣꯏ ZEOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯖꯥꯁꯤꯡꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯈꯤꯅꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯖꯣꯔꯥꯝ ꯇꯝꯅ ꯆꯠꯈꯤꯕ ꯇ꯭ꯔꯛ ꯑꯃꯗ ꯄꯨꯔꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.70 ꯍꯦꯟꯕꯒꯤ ꯗ꯭ꯔꯛ ꯐꯥꯔꯤ꯫ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯗ꯭ꯔꯛꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯀꯤ ꯃꯅꯨꯡꯆꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯥꯏꯖꯣꯜ ꯇꯝꯅ ꯂꯥꯛꯈꯤꯕ ꯑꯁꯣꯀꯥ ꯂꯦꯔꯦꯟ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯛꯁꯤꯡ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.68 ꯂꯣꯡꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯃꯣꯔꯐꯤꯟ KG 6.683 ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 2.4ꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 12ꯅꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.70 ꯂꯣꯡꯒꯤꯅꯤ꯫ ꯗ꯭ꯔꯛꯁꯤꯡ ꯑꯗꯨ ꯄꯨꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯍꯨꯝꯁꯨ ꯐꯥꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡꯗꯒꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯔꯥꯖꯨ ꯒꯤꯔꯤ ꯆꯍꯤ 32, ꯑꯁꯥꯝꯒꯤ ꯅꯥꯒꯥꯎꯟꯗꯒꯤ ꯀꯔꯅꯥꯃꯅꯤ ꯗꯥꯁ ꯆꯍꯤ 23 ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯀꯥꯃꯔꯨꯞ ꯃꯦꯇ꯭ꯔꯣꯗꯒꯤ ꯒणेश ꯗꯥꯁ ꯆꯍꯤ 90 ꯀꯧꯏ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯏꯇꯨꯋꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯗ꯭ꯔꯛ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫